Border Trade Chamber of Commerce Morebu Manipur lengak na mirai viri haina Chamber asigi General Secretary Surendra Singh Pathegana phongdokre. Imphal da pangthokhiba India Myanmar Conference da saruk yaruraba Myanmar gi delegate sing Manipur thadokre. Aina thingkraba lalolup KCP People's War Group ki cadre singna lotuna thamlamba yamlaba khulai kya NIA New Delhi Headquarter Taruk Suba Assam Rifles amadi Imphal East Commando ge apunba khutpu amana fagatkre. Transformer ki thau amadi cable nongna sinnabani haiduna consumer singdage sel khongalaga chen kibadagi halakidra haina irong se saba makhale kai dalaiba homemaker club na thamlakni ba wafum asi yumpham yaudabani haina irong se saba ICSM ge assistant technician Manwar na phongdorakle. Leibak asigi awang nungfak lamdam gi tongan ba state singda hojik paikhaliba amadi tungda nongna paikhalakadaba project singi damakta Japan government na lupa crore lising tarahom dagi tengbang piragani haina laukthokre. Wangkai kendra gi oina lising ani tara nipan amadi tara mapan asida Manipur sarkar na lupa ahum da piba seng asi yen kidaba tangkak tararak sure. Hiram asigi matangda wakat lurabasu phajana pakhum pirak kidaba asi pende haina All Manipur Nupi Marup Wangkai Kendra Committee ki Secretary Y Indrani na phongdokre. Imphal West District ki oina Comet School amadi HRD Academy gi meter samagi akoibada yellow mark thamduna tobacco free zone ni haina lauthokre. Northeast Regions Finance Services Limited ki branch office amanga si Thobal District ki lamdingda hangdokre. Loina na beneficiary tara nipanda ahanba oina small scale microfinance ki senfam sing yanthokre. June ahumda Arunachal Pradesh da mafam khangdana kaikhraba mioi tarahum doi tongba Indian Air Force ki AN-32 aircraft na tasin kiba mafam adoida ngarang Indian Air Force ki singaroi tarahum doi amasung bisam singaroi aniga loinaba lanmi gi mioi sing sanction khre. Union Cabinet na Muslim Women Protection of Rights on Marriage Bill lisingani taramapon ngarang ayaba pikre. Ahanba Northeast India National Level Course and Training Workshop ngarang Zahir Dance Academy Demok Sipsagar Assam da loisin khre.